Mamang tha kun mangada Laimakhongda leiba 57 Mountain Division gi Army Headquarters da thabak suba changkhibadagi haujik phawba thiba khangdana leiriba Assam Kasar District dagi Laishram Kamalbabu Mangkhibagi case ase Central Investigation Bureau Cbi Da Sinnanaba Ngarang Famkhiba State Cabinet meeting na Warep Loukhre hairi Ngarang Famkhiba Cabinet mifamna laukhiba Warep sing gi manungda Mantri Pukhida leiba Triple IT Manipur gi Boys Hostel gi lam acre point kunthani thoi chawba lamgi saruk Anova Manipur Police Headquarters da piba Relief Camp sing da changjapam lauduna lairakliba singi manungdagi laikhidraba yaurokpada aroiba mathau mangam pangthoknaba lupa lising kunthra gi senpham piba Manipur Vehicle Scrapping Policy 2024 semba Higher Education Loishing gi makhada lenga ki Assistant Professor chamaga kunthra mathoi Contractual Engagement oina lairiba sing Service Extension tawba sing yauri hairi Admission open Kanchipurda leiba IPS Imphal Public Higher Secondary School gi academic session 2025 gi registration amasung admission hauzare mahairoi singi mama mapa oiba singna icha sembagi waviraganu adomgi angang singi damak yamna checksina mahai tambagi kanglon chumna chathariba mahishangni school asigi oza singna national amadi international gi thakta education icon gi mingthon piduna ikai khumnabiraba founder principal gi makhada school amadi boarding da mahai tambiriba school amani school asina amadi boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adomgi angang singbu Kanchipurda leiba IPS da ming chanbiyu amadi aphaba mahairoi oihanbiyu angang singna adomgi lengdraba lani haibasi kaubiganu